Baby Tsunami Sigi Mayokta JC na ngarang ayuk pung taruk tagi ngasi ayuk pung taruk phawba changsin khiba thangmoiban kendrada sinthale pa amadi pendaba kholaw lawbagi khongjang loisinkhre. None District ki Khawpum Police Station ki manung chanba laisok amasung tawlingpung khul ani ki marakta JUF ki fraction masal khuthok na bagi thaudokta amasire ani sokle hairi. Ngasi October 15 Manipur na Bharat tinle haina laukthokhiba numit asibu amamba numit ni haina lalhauba singna laukthokhibaga loinana kaukhiba general strike amadi total shutdown na maram oiraga mahausagi punchida chauna akaiba pikhre. Kumza lising amaga samapan tara teretagi lising amaga samapan tara mapan fawba sokna khiba Anglo Kuki Lal bu ningsingduna lamdam asida khundariba Kuki khul singda yungkhiba ningsing yumbi singda kanglup masel gi marakta kairakba yaba wafam yawbagi damak lengakna laukthoknaba khangan khibagi mayokta Kuki isil inaw singna khongjang changsilli. Bharat Laingak amadi NSN IM ani ki marakta chathariba santi gi wari khomang sausin nabagi damak Bharat Laingak ki mihut oibata natana Nagaland gi governor su oiriba RN Rabina tha asigi 19 da UNC yauna Naga tribe singi luchingba singa unanaba mifam kokre. Hayengdagi haugadaba ahumrak suba Siroi Festival da saruk yanaba numit inigi khongsatta Hayeng Culture and Tourism gi Union Minister of State Prahlad Singha Patel Imphal da thungleragani. Ngasi Jiribam District ki manung channa leiba Mongbung Village da Kuki Inpi Jiri Tamenglong Jonna Sinduna Anglo Kuki war gi chahi chama surak paga mari leinana tungi mirol na ningsingduna lehunaba memory stone ama yungkhre. Nakan namaromda ngasi ayuk amadi nungthilgi matamda Chief Minister na luchingba Minister Kangbu amana keso amadi tangkul Nagalonggi Kangbuga Chief Minister Office ta tongan ba pungphamda unaduna wari sanakhre hairi. Ngarang numidang taruk suba AR amadi Imphal East District Police Commando gi apunba kangbuna Kongba Bazar gi akoiba mafam singda chathakhiba thiba humbagi thabakta pripa ki nupi lanmi ama phagat pangamle hairi. Social Development Organization SDO Moirang Khunau na sinduna chahi asigi July thadagi Loyalam Public School Moirang Khunau Sabal Laikai da chatharakba class 10 gi extra free coaching class ngasi school asida loisinbagi achamba thauram ama pangthokpaga loinana coaching class aduda yauriba mahiroi singda merit certificate yanthokre. Manipur lengak na ganjabu niyom na yaba mawongda thahangani haibasi yamna phaba khongthang amani haina Khurai Maikai gi club Maira Paibi amadi Suri nomli basingi apun malup ama oiriba coordinating body Khuraina lawi haina body asiki serol amana hairakli. Prime Minister Narendra Modi na luchingduna India gi tongan ba political parties singi luchingba singa Hanegi Prime Minister APJ Abdul Kalam gi Maripunipan suba mapok kumon ga mari leinana ikai khumnaba utkre.